Mayam bukumzari impactive manu huna miyang tabi puno po aham na taram oksari loina loina ngasi manu huna get from da guest when lingsin bivsi aham oktada ai extreme right tele si narul thodangi editor tamu khurum loya lakune tamu aham taram oksari and welcome to manu huna adu ai right tele bisna CPIM gi secretariat member ki SI Santani tamu taram oksari thank you tamu sigi yamna maru pau haibi taragadi khogi governor Dr. Said Ahmad Kida khogi 10 member JCLP gi mihut kangbu mana sang kanda khogi bill si pass of bill si SNPBU hana tawbudi yamna pukning harauna yamna patient here in the targa magi wahidu di piretragasu response kitang phajabai mung male hana kanom lai si leiba films da tasengna ma governor na khogi SNC baklauna te pitok da gi mami tabu ubra masi yamna nungaiba paw mani akhoi JCLPS ki lusing masing asina chalaga akhoi manipuri governor sida akhoi memorial pisandana akhoi laiba bill hum hanakte pass hokiba asi asian phajana pibi bhaina tawibasi si mahoi democratic right ni adubu governor na masi asian pi kadra piro idra haibududi hojiki laiba manipuri movement haiba tare akhoi da maroi swasambur lai movement adagi nagasina tori movement masida governor se khandara kadra matam lawgadra haibasi ayana khaji aduna akhui governor si na ki September se loirabni magidi ana magi matam dadi SNG pire ka dogdi mandre maram ni keno atopa governor la kan aduna governor khandai baji asengmadi state ki akhui sarkar tanaram gadone ba aduna karigma center na governor khanba matam da akhui ngasi gi oiriba akhui congress ai sarkar lusingi bi bobi tanadana ma tawdana tawraga khar phaba khar yanagado governor ma tharadi madu yamna fani natragadi ngasi leiriba governor sina masi SNP ba nangani haibse yakti thajadi tamanduga akogi maroina akogi deputy chief minister ga kamna su ngasi maksu hai akogi invitation si swasampur gi akogi hill leader sings da anirak pi gra hai chief minister na akogi masan iraga ngasi bo response lakte hai adubu bill se yade yade habi protest si adumak sing from the torganda kani da sori no habi simgi wakhalo di no mo da puthok pirak ta ba adugo masida akogi soi khraga su hongdok mina si simdok mina si akogi singi interest ta kai bo gadi modu akogi bill se withdraw to bhau yai na ga khamna pir statement se hojik leiri ba akogi style of agitation protest amasung sarkarna lebi films da masiki relevance kadai da leino is my tamjage akhoi hojik leiri manipur government ki thopuri bhai tare leadership ki concept jam clear oi bill hum pass to busida asida kanagumba community natraga kanagumba singi sinau singi interest sopa any wording umte yauti jam clear ne but singi sinau kharana hojik chathariba agitation city ngasegi haibidi yam phajadraba yamna maraksa politics yo bhai tar mapangi amati manungi miyamna ubangamdaba akoina miyamna natraga prithvi miyamna samar uge hena khalaga su ubangamdraba atugumba kayamgi khut yorakanda singi sinau singsi masi lakpu protest ne na idi lawe manipur government ki karakhane invite tore lakte bill hum sida yaningdriba point to karambanu hai hai matamda matu point out to na haibsing ngamdraba anyway hojik singi sinau singna chatharibi agitation masigi pressure sina maram orkanda singi representative sing hai tare MLA sing aduga minister sing resign tore habi wafam ma khoi lai akoi manipur ki speaker da madugi resignation ma khoi ki tender do yam official oina tawbra natraga tawdabra haibdu su masigi yamna mayik sing tabal le khaita da hai tare ne manipur ki khoi health minister pujathang ton sing handaki ma resign tawre na mana magi resignation du manipur ki speaker da submit tawkhre khuchina khre haigra su ngarang phamki ba manipur state ki cabinet ki pham du ma yawi hariba resignation do accept tawte hairaga su accept tawti ma minister amma oina state sigi health minister amma oina SAT leini haibone anyway adu oiraga su pressure da chali leader singje magi macha leadership ki quality juni matang se lai ado akoi gi lekai lekai gi oiba kendra gi oiba magi concerned minister sing concerned MLA sing du bill je pass torom dai matam da loina tana ki ngak tani aduga drafting committee ki chairman si chu matam du gi
ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯤꯡꯅꯤ ꯍꯥꯏꯔꯤꯕ ꯆꯤꯡꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯆꯤꯡꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯏꯚꯟ ꯁꯤ ꯑꯩꯈꯣꯏ ꯀꯤꯝ ꯒꯥꯡꯇꯦꯅ ꯉꯔꯥꯡ ꯅꯍꯥꯟ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯃꯥꯒꯤ ꯋꯥꯐꯝꯗꯨ ꯈꯤꯇꯪ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯣꯏꯕ ꯌꯥꯝꯅ ꯀꯝꯃꯨꯅꯦꯜ ꯂꯣꯝꯗ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃ ꯑꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯐꯝꯃꯨꯔꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯍꯥꯏꯔꯛꯄꯗꯨꯗꯤ ꯌꯥꯝ ꯏꯊꯤꯅꯤꯛ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯤꯕ ꯌꯦꯜꯍꯧꯉꯩꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯤꯡꯒꯤ ꯃꯔꯛꯇ ꯚꯥꯞ ꯃꯦꯟ ꯇꯥꯟꯅꯔꯣꯏꯗꯕ ꯈꯪꯍꯧꯗꯅ ꯄꯣꯛꯈꯥꯏꯔꯛꯀꯗꯕ ꯃꯈꯣꯟ ꯊꯣꯛꯂꯛꯀꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯟꯕꯒꯨꯝꯁꯨ ꯇꯧꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡꯁꯤ ꯈꯤꯇꯪ ꯃꯁ꯭ꯋꯥꯏꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ JCILPSꯅ ꯑꯄꯤꯜ ꯇꯧꯔꯤꯕ ꯕꯤꯜ ꯑꯍꯨꯝꯁꯤꯗ ꯆꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯒꯤ ꯆꯤꯡꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯄ ꯂꯩꯇꯦ ꯑꯗꯨꯒ ꯆꯤꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯀꯥꯏꯕ ꯑꯃꯇ ꯄꯤꯕ ꯂꯩꯇꯦ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯑꯗꯒꯤ JCILPSꯀꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯤꯗꯔ ꯈꯨꯗꯤꯡꯃꯛꯇ ꯑꯄꯤꯜ ꯇꯧꯔꯒ ꯂꯩꯔꯤꯕ ꯋꯥꯐꯝꯅꯦꯕ ꯑꯄꯤꯜ ꯇꯧꯔꯒ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯏꯟꯚꯥꯏꯠ ꯇꯧꯔꯦ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯈꯛꯇ ꯃꯣꯏꯅ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗ ꯉꯁꯥꯏꯒꯤ ꯃꯐꯝꯁꯤꯡꯗ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯅ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯦ ꯅꯣꯡꯃꯩ ꯀꯥꯞꯄꯤꯗꯨ ꯂꯥꯛꯏꯕ ꯃꯔꯨ M16ꯒꯤ ꯃꯔꯨꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯄ꯭ꯔꯖꯥꯁꯤꯡꯗ ꯄꯥꯜꯂꯤꯕ M16ꯒꯤ ꯃꯔꯨꯁꯤꯡꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯃꯇꯝꯗꯨꯗ ꯎꯕꯗ ꯉꯁꯥꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯗꯨꯝ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯑꯦꯔꯤꯌꯥꯗ ꯊꯣꯛꯂꯛꯑꯦ ꯑꯗꯨꯝ ꯍꯥꯏꯔꯦ ꯁꯨꯒꯤ ꯃꯣꯏꯒꯤ ꯗꯤꯖꯤꯅꯦꯇꯦꯠ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯣꯄꯟꯂꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯄꯥꯜꯂꯤꯕ ꯃꯔꯨꯁꯤꯡꯁꯤ ꯀꯗꯥꯏꯗꯅꯣ ꯑꯗꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ ꯃꯤ ꯁꯥꯏꯠꯇꯒꯤ ꯅꯥꯀꯟꯗꯒꯤ ꯇꯧꯔꯛꯄꯗꯒꯤ ꯀꯅꯥꯅꯣ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯎꯕ ꯉꯝꯍꯧꯗꯕ ꯃꯌꯥꯝꯗꯨꯅ ꯏꯟꯁꯤꯜꯂꯒ ꯆꯠꯄ ꯑꯣꯏꯅ ꯇꯧꯋꯤ ꯃꯁꯤꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯅ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯀꯠ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯒꯣꯔꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ JCLPꯒꯤ ꯁꯥꯏꯠꯇꯒꯤ ꯑꯁꯣꯏꯕꯗꯣ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯆꯨꯝꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯁꯦꯝꯃꯤꯕ ꯕꯤꯜꯁꯤ ꯅꯣꯠ ꯑꯦꯒꯦꯟꯁ ꯑꯦꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯤꯜ ꯄꯤꯄꯜꯁꯇ ꯑꯝꯇ ꯁꯣꯛꯇꯦ ꯍꯥꯏꯕꯁꯤ ꯇꯥꯏꯝ ꯑꯦꯟ ꯑꯒꯦꯟ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯐꯥꯎꯗ ꯁꯤꯅꯤꯅ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟ ꯑꯀꯟꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯦꯜ ꯏꯟꯁꯥꯏꯠ ꯇꯧꯕ ꯌꯥꯕ ꯋꯥ ꯃꯌꯥꯝ ꯈꯛꯀ ꯉꯥꯡꯉꯛꯏ ꯄꯣꯠꯁꯤ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯁꯨ ꯁꯨ ꯇꯧꯕ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯁꯦꯇꯜꯃꯦꯟ ꯑꯃꯈꯛ ꯗꯤꯃꯥꯟ ꯇꯧꯕ ꯂꯩꯔꯤ ꯀꯨꯀꯤꯂꯦꯟ ꯇꯥꯟꯕ ꯂꯩꯔꯤ ꯁꯣꯝꯗꯅ ꯁꯥꯎꯠ ꯅꯥꯒꯥꯂꯦꯟ ꯇꯥꯟꯕ ꯂꯩꯔꯤ ꯁꯤꯒꯨꯝꯕꯒꯤ ꯇꯥꯟꯖꯥꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯔꯒꯦꯅ ꯈꯥꯡꯕꯒꯤ ꯐꯤꯕꯝꯗꯨ ꯎꯠꯄ꯭ꯔꯥ ꯂꯩꯔꯤ ꯐꯤꯕꯝꯁꯤꯗ ꯃꯥ ꯌꯥꯝ ꯍꯥꯏꯔꯒꯗꯤ ꯃꯗꯨꯃꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯣꯔꯦꯗ ꯁꯨ ꯇꯧꯅꯔꯤꯕ ꯀꯦꯅꯦꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯀꯥꯗꯔ ꯃꯌꯥꯝ 30-40 ꯊꯣꯛꯂꯛꯑꯀꯥꯟꯗ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯠ ꯋꯦꯄꯟ ꯃꯌꯥꯝ ꯑꯃꯒ ꯑꯣꯐꯟꯂꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯩꯝ ꯍꯥꯏꯉꯝꯈꯤꯗꯦ ꯃꯣꯔꯦꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯦꯛꯁꯤꯗꯦꯟꯗꯨꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯊꯣꯛꯄꯗ ꯍꯥꯏ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯀꯤꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ JCILPSꯒꯤ ꯃꯣꯏꯒꯤ ꯀꯟꯁꯦꯞ ꯑꯃ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯈꯜꯂꯦ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯂꯤꯗꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯥꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLAꯁꯤꯡꯁꯤ ꯌꯥꯝ 9-10 ꯊꯣꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯛꯈꯤꯕ ꯕꯤꯜꯅꯦꯕ ꯃꯤ ꯁꯤꯔꯤꯕꯅꯤ ꯃꯤ 300-400 ꯁꯣꯛꯀꯠꯂꯛꯏꯕꯅꯤ ꯑꯗꯨꯗ ꯃꯅꯤꯄꯨꯔꯁꯦ ꯍꯦꯛꯇ ꯇꯨꯃꯤꯠꯀꯥꯡ ꯐꯥꯎꯕ ꯄꯥꯏꯕ ꯉꯝꯃꯛꯇ꯭ꯔꯕ ꯈꯕꯔ ꯐꯥꯎꯕꯗ ꯐꯣꯡꯕ ꯉꯝꯃꯛꯇ꯭ꯔꯕ ꯇꯥꯟꯖꯥꯗꯨ ꯐꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯆꯥꯝꯃꯔꯛ ꯈꯜꯂꯀꯥꯟꯗ ꯃꯁꯤꯅ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗ ꯀꯅꯥ ꯁꯣꯛꯀꯗꯒꯦꯗꯣ ꯌꯥꯝ ꯀꯨꯞꯅ ꯈꯟꯅꯔꯀꯥꯟꯗ ꯗ꯭ꯔꯥꯐꯇꯤꯡ ꯀꯃꯤꯇꯤꯅ ꯄꯤꯔꯤꯕ ꯗ꯭ꯔꯥꯐꯇꯣ ꯍꯟꯖꯟ ꯑꯌꯥꯕ ꯄꯤꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯀꯣꯟꯊꯪꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯗ ꯑꯃꯠꯇ ꯑꯁꯣꯛꯄ ꯂꯩꯍꯟꯗꯅ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯤ ꯀꯟꯅꯅꯕ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯇꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ 53-55ꯁꯤꯡꯒꯤ ꯏꯟꯇꯔꯦꯁ ꯑꯃꯠꯇ ꯁꯣꯛꯇꯕ ꯃꯑꯣꯡꯗ ꯃꯁꯤ ꯕꯤꯜꯁꯤ ꯄꯥꯁ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯁꯟ ꯀꯧꯔꯀꯥꯟꯗ ꯄꯥꯁ ꯇꯧꯈꯤꯕ ꯕꯤꯜꯗꯨ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯌꯥꯎꯈꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ wahai macet ang pau da hayo da kan assembly lawyer matung da resign to racing interest na ti adu din what behind the screen pressure me am kholai tamu se khogi all political party ki mihit oina yawi bani bill se sema matam da tasina mo masi any community da kai be leiti smadi tamu yam clear cut over kamai to hauti manipur je thaina halaman na hainaramba ani thopi do yagi yaw sumgi sumu sumu to ani thopi se hogi laeba suppose leiba ki chawgraba akhoi gi ILP gi movement si to wadana akhoi se ngarang nan se akhoi gi school gi ban amada nungna thare ban du gi supporter ji CM me nungna thar pa mi ji CM me akhoi kanan chu mino khangde khabar da akhoi gi loya ji gi da ne ma ki tani ma du phong du ni ji si nungna thar pa ju ji si pote ma ta ni ko
ꯕꯥꯟꯗꯨꯒꯤ ꯖꯦꯁꯤ ꯃꯣꯏ ꯃꯌꯥꯝ ꯂꯣꯏ ꯄꯤꯅꯗꯣꯏꯅꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯤꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯑꯃꯗ ꯆꯠꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯍꯥꯏꯕ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ CSOꯁꯤꯡ ꯃꯁꯤꯅ ꯃꯈꯣꯏꯁꯨ ꯑꯆꯨꯝꯕꯁꯦ ꯈꯪꯗ꯭ꯔꯦꯕ ꯃꯣꯏꯁꯨ ꯂꯣꯏꯅꯃꯛꯁꯦ ꯑꯌꯥꯝꯕꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯁꯤꯗ ꯈꯥꯡꯉꯤꯁꯦ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯪꯉꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯥ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯑꯃ ꯇꯧꯔꯁꯨ ꯑꯗꯩ ꯃꯩꯇꯩꯒꯤ ꯑꯃ ꯇꯧꯔꯁꯨ ꯁꯦ ꯑꯗꯨꯗ ꯍꯥꯏꯔꯤꯑꯕ ꯃꯥ ꯁꯦ JC ILPSꯀꯤ ꯃꯤꯆꯪꯒꯤ ꯈꯪꯗꯦ ꯑꯃꯒꯤ ꯈꯪꯗꯦ ꯃꯥ ꯌꯥꯝ ꯐꯖꯅ ꯉꯥꯡꯉꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯐꯖꯅ ꯉꯥꯡꯉꯤꯑꯕ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯜ ꯑꯁꯤꯅ ꯃꯤꯅ ꯄꯥꯝꯗꯕ ꯈꯔ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯪꯅꯤꯡꯉꯥꯏ ꯀꯣꯏꯁꯟ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯃꯅꯨꯡ ꯍꯨꯠꯅꯗ ꯑꯩ ꯈꯟꯅꯕꯗ ꯌꯥꯎꯈꯤꯕꯗ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯆꯤꯡꯅꯕ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯃꯤꯅ ꯆꯤꯡꯅꯒꯅꯨ ꯍꯥꯏꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯆꯤꯡꯅꯔꯤꯗꯣ ꯀꯔꯤ ꯄꯣꯏꯟꯅꯣ ꯁꯤ ꯑꯩ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯈꯕꯔ ꯑꯃ ꯄꯥꯏ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯈꯣꯏꯅ ꯄꯣꯏꯟ ꯕꯥꯏ ꯄꯣꯏꯟ ꯍꯥꯞꯄꯛꯏ ꯃꯈꯣꯏꯁꯤꯡꯗꯣ ꯃꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛꯁꯨ ꯏꯗ꯭ꯔꯤꯑꯕ ꯑꯩꯈꯣꯏꯒꯤ JCILPSꯀꯤ ꯕꯤꯜꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯄꯥꯁ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯧꯒꯠꯂꯤꯕ ꯑꯩꯈꯣꯏꯒꯤ MLA ꯃꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔꯅꯁꯨ ꯃꯁꯤ ꯈꯨꯝꯗ꯭ꯔꯤꯑꯕ ꯑꯗꯨꯅ ꯄꯣꯂꯦꯃꯤꯛ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯄꯣꯂꯦꯃꯤꯛ ꯍꯥꯏꯕꯗꯤ ꯈꯕꯔꯗ ꯃꯥꯒꯤ ꯁꯤꯅ ꯁꯤꯅꯤ ꯏꯟꯅꯕ ꯄꯉꯥꯡꯗ ꯉꯥꯡꯕ ꯅꯠꯇꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯎ ꯇꯥꯖꯕꯗ ꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯡ ꯁꯦ ꯏꯝꯄꯦꯛꯀꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯞꯄꯣꯔꯠꯇ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯑꯩꯈꯣꯏ ꯈꯔꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣই ꯃꯌꯥꯝꯁꯤꯒꯤ ꯁꯝꯅꯐꯝ ꯑꯝꯇ ꯂꯩꯅꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏꯁꯤꯅ ꯃꯣꯏꯅ ꯇꯥꯗ꯭ꯔꯦ ꯁꯤ ꯋꯥꯟ ꯋꯦ ꯑꯣꯏꯅꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯗ ꯐꯥꯎꯗ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤꯅꯤ ꯑꯩꯈꯣꯏꯒꯤ AIRC ꯗꯨꯔꯗꯔꯁꯟꯁꯦ ꯑꯗ ꯁꯦ ꯈꯕꯔ ꯅꯩꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯣꯌꯥꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯃꯨꯚꯤ ꯌꯥꯎꯔꯤꯑꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯒ ꯁꯔ ꯌꯥꯎꯔꯤꯕ ꯑꯦꯛꯖꯥꯝꯄꯜꯅꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯑꯕ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯏꯌꯔ ꯇꯧꯍꯟꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯃꯣꯏ ꯚ꯭ꯌꯨ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯇꯥꯃꯣꯅ ꯇꯥꯛꯄꯤꯕꯗꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡ ꯍꯨꯠꯅ ꯅꯠꯇ꯭ꯔꯒ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯗ ꯑꯦꯁ ꯐꯥꯔ ꯑꯦꯁ ꯄꯣꯁꯤꯕꯜ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯟꯇꯦꯛ ꯇꯧꯖꯩ ꯑꯗꯨꯕꯨ ꯑꯦꯛꯁꯦꯞ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯂꯥꯛꯄ ꯅꯠꯇꯅ ꯃꯈꯣꯏꯁꯤ ꯀꯔꯤ ꯈꯟꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅꯗꯤ ꯇꯟꯖꯥꯁꯦ ꯑꯣꯄꯟ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯣꯏꯅ ꯄꯤꯖꯩ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯍꯟꯗꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯗꯨꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ MLA 10 ꯂꯩꯕꯗꯨꯅ ꯇꯁꯦꯡꯅ ꯃꯣꯏꯅ ꯐꯣꯡꯗꯣꯛꯅꯤꯡꯕꯗꯤ ꯃꯈꯣꯏꯒꯤ ꯔꯥꯏꯠ ꯂꯩꯕꯅꯤ ꯃꯇꯝꯗꯨꯗ ꯐꯣꯡꯗꯣꯛꯈꯤꯗꯕ ꯄꯣꯠꯇꯨ ꯁꯝ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯚꯤ ꯋꯦꯠꯁ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯑꯩꯈꯣꯏ MP ꯀꯤꯝ ꯒꯥꯡꯇꯦꯟꯒ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯈꯟꯅꯅꯕꯒꯤ ꯇꯟꯖꯥꯒ ꯄꯤꯈꯤꯗꯦ ꯋꯤꯗꯤꯟ 10 ꯃꯤꯅꯤꯠꯇ ꯄꯥꯁ ꯇꯧꯏ ꯀꯥꯏꯕꯁꯤ ꯃꯁꯤꯒꯤ ꯄꯣꯏꯟꯠꯁꯤ ꯖꯁꯇꯤꯐꯥꯏꯠ ꯑꯣꯏꯕ꯭ꯔꯥ ꯑꯩꯅ ꯈꯟꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯁꯦ ꯏꯔꯦꯁꯄꯦꯛꯇꯤꯚ ꯑꯣꯐ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯐꯤꯂꯦꯁꯟ ꯑꯃ ꯅꯠꯇꯅꯀꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯕꯤꯜ ꯑꯃ ꯄꯥꯁ ꯇꯧꯈꯤ ꯑꯗꯨꯁꯨ ꯄꯨꯊꯣꯛꯏ ꯄꯥꯁ ꯇꯧꯈ꯭ರೆ ꯈꯟꯅꯍꯧꯗꯦ ꯑꯗꯨꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ MLAꯁꯤꯡꯁꯦ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯃꯥꯡꯗ ꯃꯈꯣꯏꯗ ꯕꯤꯜꯁꯦ ꯂꯣꯏꯅ ꯁꯞꯄ꯭ꯂꯥꯏ ꯄꯤꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯍꯟꯗꯛꯀꯤꯁꯤꯁꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯆꯪꯅ ꯈꯟꯅꯕ ꯌꯥꯔꯕꯅꯦꯕ ꯃꯥꯒꯤ ꯃꯈꯨꯠꯇ ꯌꯧꯈ꯭ꯔꯕꯅꯦꯕ ꯕꯤꯜꯁꯦ ꯇꯦꯕꯜ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯥꯏꯔꯤꯕꯁꯦ NPFꯀꯤ ꯅꯠꯇ꯭ꯔꯒ ꯀꯪꯒ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯃꯔꯤ ꯔꯤꯖꯥꯏꯟ ꯇꯧꯔꯤꯕ ꯃꯈꯣꯏ ꯈꯛꯇ ꯅꯠꯇꯅ ꯑꯌꯥꯝꯕ MLAꯁꯤꯡꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯕꯤꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯅꯩꯅꯍꯧꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯁꯣꯏꯔꯛꯏꯗꯤ ꯃꯇꯨꯡꯗꯁꯨ ꯑꯔꯨꯕ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯅꯩꯅꯍꯧꯗꯕꯅꯤꯅ ꯈꯕꯔꯅ ꯄꯪꯏꯗ ꯃꯦꯗꯤꯌꯥꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯒꯤ CSOꯅ ꯄꯪꯂꯥꯎꯗ ꯂꯧꯕ ꯑꯗꯨ ꯃꯈꯣꯏꯅꯗꯤ ꯕꯤꯜꯗꯨ ꯀꯩꯁꯨ ꯅꯩꯅꯔꯝꯗꯕ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨ ꯅꯩꯅꯗꯕꯒꯤ ꯂꯥꯜꯂꯤꯕꯁꯤ ꯅꯩꯅꯍꯧꯗꯕꯒꯤ ꯗꯣꯁꯥꯗꯣ ꯑꯗꯨꯅꯅꯦꯕ ꯃꯈꯣꯏꯅ ꯄꯥꯁ ꯇꯧꯔꯨꯔꯦ ꯄꯥꯍꯧꯗ꯭ꯔꯦ ꯃꯣꯏꯗꯤ ꯕꯤꯜꯗꯣ ꯇꯧꯔꯒ ꯄꯣꯀꯦꯠꯇ ꯍꯥꯞꯄ ꯆꯠꯈ꯭रे ꯑꯗꯣ ꯃꯥꯒꯤ ꯕ꯭ꯔꯤꯐ ꯀꯦꯁꯇ ꯍꯥꯞꯈ꯭रे ꯑꯗꯨꯒ ꯃꯗꯨ ꯈꯪꯍꯧꯗꯅ ꯄꯥꯁ ꯇꯧꯊꯣꯛꯈ꯭रे ꯑꯗꯨꯅꯅꯤ ꯃꯈꯣꯏꯗ ꯁꯤ ꯇꯧꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯣꯏꯅ ꯆꯨꯝꯃꯕ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯄ꯭ꯔꯦꯁꯔꯗ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯌꯥꯟꯁꯨ ꯍꯥꯏꯈꯤꯕꯅꯤ ꯂꯨꯆꯤꯡꯕ ꯍꯥꯏꯁꯦ ꯄ꯭ꯔꯦꯁꯔꯗ ꯆꯠꯄ ꯌꯥꯗꯦꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯈꯣꯏ TN ꯅꯥꯎꯀꯤꯞ ꯃꯥ ꯄ꯭ꯔꯦꯁꯔꯗ ꯆꯠꯇꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯄ꯭ꯔꯦꯁꯔꯗ ꯆꯠꯄ ꯌꯥꯗꯦꯕ ꯑꯩꯈꯣꯏꯁꯤꯗꯤ प्रजा मियाम खलईनेबे MLA हाइबसे अदुगा मी खरना CSO खरना नंग रिजाइन तौ हारगा मको थिन्नना हारगा नेते चप्पे यादे लानबा चुमना अतोपा मने अदुना माकी प्रजा की रिस्पांसिबिलिटी नि माकी मणिपुरी रिस्पांसिबिलिटी नि अदुना माकी रिस्पांसिबिलिटी अदो मदु असेंबली द मरि यननबा असेंबली लाइन सेननबा मदु सिनगदौनेबा अदुगा सगी असेंबली द मागी मरि येत कदबा मागी वॉइस रेस तौगदबा मागी ओपोजिशन मागी मोट न सिंगो पीगदबदो पीगिदब मागदुगी मराल नतबरा अदुदा मसिदि सरकारना तंजा पीगिदे से यानि मसिदा याइजरके प्रजा सिंसु अमनेबा असेंबली द मरि येत कदबो मीदो थागलक्तरे असेंबली द ngang कदबो मीदो थागलक्तरेबा अदुना नेबा हुइ तौइसे असेंबली द ngang कदबा लावगदबा तसेन अखंबा
legislation kumai to gode ke khangba praja sentiment khangba ihun ngwa amata thagalaktrabnina makhoi hamu ne ba aduna ni akoi manipur chongthok chongsin da mu akoi disqualify tawriba ai praja khalakta ba kai no khangda ba moi masen pham munaba adagi moi masen party munaba masine ba wi tawri jan praja da ni aina musan ni di afaba akoi candidate sing thagase ba afaba mari yet pangam ga yam ure ne kona akoi civil akoi organizer myam se so myam sida afaba wangang me lai be yaure ba makoi marakte ju candidate oi chongthoro ba makoi tumin lai ad bogi madam na 홍모 자우방 사 아코인 파트에 케디네 미암도 마두도 서글가 모이주 보 피루네 바 프라자 아코이 하나 아코이 싱바타이 캉바타이 나트리 ku 야로에 바 시기 포인트시다 아이 그당 플러스 톡실게 나사기 거기 빌즈 파스 토룸 다이 마탐다 several times all political parties ki meeting several times ko re legislature parties ki woipa mayam ko re adagi papers da 한전 누민 망한 따리니 따라니 시 advertise to re ba sigi bill chini pass to dori shi na advertise to re ba then aduna maram wor kan nga sai agitator kambu sing de su nga sagi mango de sounding ba mayam su don to re maduda representative le ba manipur gi mla sing duna sagi paper all the paper of manipur local paper sing adaga ko gi electronic media sing mayam to highlight to ni 마담도 아이는 해제는 게 아마 뭐 이완은 또 아이 거기 리더싱지 신기 오이로 담기 오이로 맞지 aware we be yare hago oi hogdebado adune be luri adune aware we be yare oidre aduga hoji akhoina matam sida hainari di bill ohum pass tawre bill ohum pass tawsida karamba bill deno yaningdri madu point out to have never aina imagine to ni ko ai ko wakalonda leiridi ngasagi kuki sinok sina yaningdri sidi atai amte oiramne khande kado base year 1951 che oini hair ko chitang som dong male soijini soijida ngasagi 1951 sida kado base year si oini hair ka di manipur le ba keno sing kitang masing mo handagidra mapanda sang e adu sang e habi rumor amasu lei rumor oisunu amo oisunu adu kum mayam du lei bani madu da moi da kitang sentiment oibra sentiment oibagi i hojuda lakpa sida hana ngasagi anti manipur gi apun bagi saktam jibu singner ga lakpa kambu sing dadi hene inot pi da kada i ho horiba kuki sinau sing da tongjen bagi mong ne ba tawri aduna insan ba maduda natana atopa mapani maso uba ngamdaba khud mayam changthlakanda iho horo noi gidam ta akhoi leire haibagi mongde insin ba haitarne aigi maningda masa phabam leragadi akte pura shakti leiba yam powerful ba maningdam leragadi ai sarjan kir oiba natragadi ai ju myoi bani na akiba do leibni na ai maningda bek litragadi ki jedana adugi mongdo hojing mal e haibani ta yam bike singna khoi ngasi ratan khomram अखोगी कन्वेनर इन चार्ज सु फोंदो खिबदा अनसिन ओइबा मसक उदबा अखोगी अपुन मसक्तम सिबु थुकाइबा पांबा डिविसिव पॉलिसी पांबा मियोय खरगी थवि इनसन सुक्सोय सोयदन ओइगनी अदो हाइबा सिंगसी अखोय सिंगमी तमी अनिमुना भाव तामिनोय मतम सब सारे मसि थेंगन खरगदी अखोयदा यामना निंगबा काइबिने वफम थंबिगे अदुगा तामनसु याम एक्सिंगना अखोयगा अखोयना रिप्रेजेंट तौना थागतलिबा मिहुत सिंगसे अखोयना अफन अबा matik saba candidate sing thagalgadi praja gi ihun khangna thawuk taronggodabni the sori bala libasi praja miyam ne na mek se thami batang sai break manu jage break ki matung da khoi thuna jake impact tv gi manu huna miyang ta dum nei break ki matung da myam mo kana taram oksari tamano jai bi khiba kham divisive policy khra ai khoi gi unity and integration se thukai ba pam bagi posak mayam khak leiramba adagi madubu hana adagi ai khoi gi thukai gi khanba मियोइदा पुकनिंग से हेक्ट थोगत पुगुम्बा शक्ति लेबिंग बु फिमुमा अदुबो मणिपुर मल्टी एथनिक मल्टी कल्चरल मल्टी प्लुरल सोसाइटी अमददी मसी इसना फबुदी मांगजेब सिन क्याम हेंगनी याम मसीदी याम मांगजेब जाने मरमदी अखोगी डिवीजन की केनोने पॉलिसी ने बतोरिसे अच्छा की मणिपुर सिदी येलहौइदगी अदुम अखोई नुक्सी चानन लेरकपा सही लिसिंग अनि की इतिहास दा मसागी इतिहास लेजबा मनिंग मखा तमने लेरमी हाइबी इतिहास लेजबा मसागी कल्चर मसागी रिलीजन मसागी नाट मसागी आइडेंटिटी मनिंग तम लेबाक अमा की लेफम तोप मसाक सिंगदो सुने लेरंबा अदुगुंबा मणिपुर ने असिगुंबा मणिपुर सिदा खुंदा मिनेरिबा फुल
ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯃꯒ ꯑꯃꯒ ꯆꯥꯔꯧ ꯃꯧꯔꯧꯅꯗꯅ ꯑꯃꯒ ꯅꯨꯡꯁꯤꯅꯗꯅ ꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯥꯝ ꯅꯤꯉꯣꯟꯗꯨ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯄꯥꯏꯈꯣꯝꯕ ꯅꯤꯡꯊꯧꯅꯒ ꯂꯧꯗꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ ꯆꯤꯡꯃꯤꯁꯤꯡꯒ ꯇꯝꯃꯤꯁꯤꯡꯒꯁꯤ ꯆꯥꯔꯧ ꯃꯧꯔꯧꯅꯕꯒꯤ ꯑꯐꯕ ꯃꯔꯤꯁꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯍꯧꯅ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯌꯦꯜꯍꯧꯕꯉꯩꯒꯤ ꯑꯐꯕ ꯃꯔꯤꯁꯦ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯩꯈꯣꯏ 1980ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯣꯛꯄ ꯍꯧꯔꯛꯑꯦ ꯍꯥꯏꯕꯅꯤ 1980ꯗ ꯀꯔꯤ ꯊꯣꯛꯏ NSNC fraction tarakdana NSN IM semgiba khotkiba de NSN khablangna kenosi muibhaji hatai tanarpada akhoi manipur gi lal horiba kambu singki kem da changsilaga lotna leibagi madugumba itihasu mangoi do poneba adu manipur gi muibhaji sigedore haidana manipur gi damakte lal horiba kambu tuna manipur gi chatkiba NSN IM semgiba muibhaji kallaga thamgrineba adu ngasidi muibhana lusingba NSN IM sina manipur ki dagi tongan be administration ama khoi khadok charage apunba nagaland am ko semaga manipur ka akhoi gi nagata ba inhabitant area sing si akhoi gi nagaland punchalaga tongan be administration ama akhoi tawjarage haibi demand adu masidai sida laidi akhoi lamdam sida leiriba lamdam si soil chauriba si lamdam si hawan chagona leiriba aikoina aikoi imale bakshi nusidragadi lamdam si soil bu kokthogadi lamdam si lei haw bu chan bu poloktragadi kaiso hainingai leite tawudu manipur thugaina ba honoragadi aikoi lebakchi thugaina ba honoragadi leibak kanjeba pamba leibak kaiba pamdaba thawai mayam ama bakoi punchi thadukpa thawai thadokpada pamudaba mayam am lei haisu ningsingnagadawneba ताऊ मतंग से खंजन इंसे अखोई की ऑटोनॉमी गुम्बा सेपरेट होमलैंड काय गुम्बा सेपरेट स्टेट गुम्बा हाबगे वफम से यम लाए तसिंगना हजिक लई फिल्म से नागारसु को कुयरसु असोबो फ्रुप लई अपिको फ्रुप लई तसिंगना मखोई से तोंगानो ऑटोनॉमी पीरगसु स्टेट हुड पीरगसु मखोई मरक्तसु अजु मेजॉरिटी हाब ग्रुप अमम लैदेनी अदुंदी अखोई मणिपुर से तसिंगना 47 थोरगा अखोई स्टेट हुड पीरगसु सोल्व तोब यागदा ऑटोनॉमी हाइजे ऑटोनॉमी से करिगी पीदेनो 6 शेड्यूल से करिगी पीदेनो सोथरब कांगुदो अदुदा सोथदनबगिदमक्ता ऑटोनॉमी पावर अम पिथुइनेबो 6 शेड्यूल दि सिनरतुइनेबो इंडियन कॉन्स्टिट्यूशन की मखादा लेरिबा तरुक सुब शेड्यूल हारिबा अखोई प्रजासिंगदा मियामदा खितंग मागी राइट फंगनबा मागी चाखुंग फनबगिदुनेबो मणिपुर की कॉन्टेक्स्ट यंगसेबो असेंबली द कनाना फमिगेबो मणिपुर की ख्वाइदगी सांगबा चीफ मिनिस्टर कनानो ट्राइबल सिंगी तोंगानबा डिपार्टमेंट अमा हांगतुइबो तोंगानबा हिल एयर काउंसिल ऑटोनॉमिक डिस्ट्रिक्ट काउंसिल सेमदना सिंगमी सिंग ओइबा तोंगानबा एडमिनिस्ट्रेशन अमा लेहनदना मणिपुर की सहीम की बजट के चामानबा बजट ट्राइबल डेवलपमेंट द थाजदना सिंगमी सिंग याइ फथोरांग पाइखले अदुई मथक्ता मणिपुर की अपुनबा पाक चाउबी मसिंगदगी तांपाकी मसिंगसिदी चामगी मनुंगदा सरुक निपान मापन मुक्तनेबा लेरिसे अतैदि सिंगी सरुक ngaktaनेबा अदुना सिंगी खुदोंग चाबि अदुम पी लेरे अदगी सिंगी इचिनाउ सिंगी याइफा थौरंग पाइखल लेरे सिंगी इचिनाउ सिंगी दमुत ट्राइबल डेवलपमेंट डिपार्टमेंट ने थादगी बा सेनपम सिंग कनागी फिखाउ द चंगे सिंगी इचिनाउ सिंग थिगे दौति हजि लुसिंग बोरिबे इहो होरिबे कांबु सिंगना चुराचांदपुर की रिमोट एरिया द लेरिबे सिंगी इचिनाउ सिंगी दमुत ट्राइबल डेवलपमेंट डिपार्टमेंट ने थादगी बा सेनपम सिंग युम छानाब जिंगा थादब निकंदे सखो थौरंगी थादगी बा सेनपम जिंदो चुराचांदपुर की करम रिप्रेजेंटेटिव सिंगना चुराचांदपुर की प्रजा सिंगी फिकाउ की होंदला कदम द थैदोखिगेबा खुलगी जुतमने याम सिंगना तमु मयक सिंग थंबिरी अखोगी सिंगी चाखोटपगी यामना बल्क ऑफ शेयर सी कायदे सिनखरे अदुगा सिंगी प्रजा सिंगसु अखोगी साक्थुम करादे चलीना हंबगी मतमदु ओइरे हाबने अदुने आईएस क्यानो आईपीएस क्यानो प्रजा इबि खना थतो होने तमु तांग जमु लाक्सनिंग से अरोय बोइना लाक्सनिंग से हौजिक फिल्म से अखोय आफ्टर अखोगी 15 डेज मुक सुरे बिल से पास तब मतुंगदा मस्त अखोगी मिसी मिनासु याम थोकरे ससानपुर अदुबु सरकार की साइट की जेसीएलपी की साइट की वरी सानसी करी करी नो hapning bedu karino asoibedu koino takpiro habi ofum khak lai ka handa hojik si tasing ma khosi solution purpa yadriba matang si natraga yaren lo bro aina sum khanbada se hojiki manipur gi akhoi gi mukhya mantri akhoi gi siri bobi si magi di yam mai pak pa kaino mani manodi mangon political party khuding ma akhoi sawali haibidi assembly political party no oppose tawdre ba loina magna
ꯑꯗꯒꯤ JCIL ꯇꯦꯁꯅ ꯁꯧꯒꯠꯂꯦ ꯑꯗꯒꯤ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ CSO ꯈꯨꯗꯤꯡꯃꯛꯅ ꯁꯧꯒꯠꯂꯦ ꯑꯗꯒꯤ MLA ꯈꯨꯗꯤꯡꯃꯛꯅ ꯁꯧꯒꯠꯂꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯅꯠꯇꯕꯗ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯊꯝꯃꯀꯥꯟꯗ ꯕꯤꯜ ꯑꯍꯨꯝꯁꯦ ꯄꯨꯈꯠꯂꯦꯕ ꯑꯗꯨ ꯕꯤꯜ ꯑꯍꯨꯝꯁꯦ ꯄꯨꯈꯠꯂ ꯄꯥꯁ ꯇꯧꯔꯦ ꯂꯨꯔꯤꯗꯤ ꯃꯁꯤ ꯑꯦꯛꯁꯦꯟ ꯄꯤꯈ꯭ꯔꯗꯤ ꯐꯔꯦ ꯄꯤꯗ꯭ꯔꯕꯣꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯍꯥꯏꯔꯣ ꯑꯗꯨꯒ JCILPS ꯍꯥꯏꯔꯣ ꯑꯃꯨꯛꯁꯨ ꯃꯨꯞꯃꯦꯟ ꯂꯥꯛꯀꯗꯧꯔꯤꯅꯦꯕ ꯑꯗꯨꯅ ꯄꯤꯔꯛꯇ꯭ꯔꯕꯣꯏꯗꯤ ꯄꯤꯔꯒꯅ ꯑꯃ ꯄꯤꯔꯛꯇ꯭ꯔꯒꯅ ꯑꯃ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯔꯤ ꯏꯕꯣꯕꯤꯒꯤꯗꯤ ꯃꯥꯒꯤꯗꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦꯕ ꯃꯥꯒꯤꯗꯤ ꯑꯩꯗꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯥꯌꯣꯛꯇ JCILPSꯁꯨ ꯍꯔꯥꯎꯔꯦ ꯃꯥꯌꯣꯛꯇ ꯂꯦꯞꯄꯔꯣꯏ ꯀꯅꯥꯝꯇ ꯂꯦꯞꯄꯔꯣꯏꯕ ꯑꯗꯨ ꯃꯥꯒꯤꯗꯤ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯊꯦꯠꯂꯕꯅꯦꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯂꯥꯏꯕꯛ ꯑꯁꯤꯅꯦꯕ ꯂꯨꯔꯤꯗꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯁꯦ ꯚꯔꯇꯤꯀꯦꯜ ꯁ꯭ꯄ꯭ꯂꯤꯠ ꯇꯧꯔꯦꯕ ꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯅꯟ ꯇ꯭ꯔꯥꯏꯕꯦꯜꯁꯦ ꯚꯔꯇꯤꯀꯦꯜ ꯁ꯭ꯄ꯭ꯂꯤꯠ ꯇꯧꯔꯦꯕ ꯃꯁꯤ ꯁꯝꯖꯟꯅꯅꯕ ꯍꯣꯠꯅꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯅꯦꯕ ꯑꯩꯈꯣꯏ CSO ꯃꯌꯥꯝꯒꯤ ꯑꯗꯩ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯊꯧꯅꯦꯕ ꯑꯗꯨꯒ ꯅꯪꯒꯤ JCILPSꯗꯤ ꯃꯣꯏꯗꯤ ꯗꯤꯃꯥꯟ ꯇꯧꯖꯔꯤꯕ ꯀꯥꯡꯕꯨꯅꯤ ꯃꯈꯣꯏꯗꯨ ꯐꯪꯉꯒ ꯂꯣꯏꯔꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ CSOꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣই ꯃꯦꯗꯤꯌꯥꯅ ꯃꯁꯤꯒꯤ ꯁꯟꯇꯥꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯟꯖꯩ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯂꯥꯏꯕꯛ ꯑꯁꯦ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯑꯩꯅ ꯀꯩꯅꯣꯗ TVꯗ ꯌꯦꯡꯖꯕꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯃꯍꯥꯛꯁꯦ ꯍꯥꯟꯅꯗꯤ ꯁꯤꯔꯤ ꯏꯕꯣꯕꯤꯒꯤ ꯁꯔꯀꯥꯔ ꯑꯁꯦ ꯃꯁꯤ ꯃꯨꯊꯠꯂꯒ PR ꯊꯝꯃꯁꯦꯅ ꯍꯥꯏꯔꯝꯃꯦꯕ ꯉꯁꯤꯗꯤ PR ꯊꯝꯕꯗꯣ ꯑꯃꯨꯛ ꯌꯥꯗ꯭ꯔꯦꯕ ꯃꯥꯁꯦ ꯑꯃꯨꯛ PR ꯊꯝ ꯇꯥꯔꯕꯣꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯏꯕ ꯕꯤꯜ ꯑꯍꯨꯝꯁꯦ ꯁꯤꯁꯨ ꯌꯥꯔꯣꯏꯅ ꯑꯗꯨ ꯃꯥꯒꯤꯁꯦ ꯏꯕꯣꯕꯤꯁꯦ ꯑꯃꯨꯛ ꯃꯥꯒꯤ ꯏꯁꯨ ꯑꯃꯗ PR ꯊꯝꯍꯟꯅꯤꯡꯕ ꯑꯃꯨꯛ ꯊꯝꯍꯟꯅꯤꯡꯗꯕ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯑꯗꯨ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯗ ꯑꯩꯈꯣꯏꯒꯤ CSOꯁꯤꯡꯒꯤ ꯃꯊꯧꯗꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯚꯔꯇꯤꯀꯦꯜ ꯁ꯭ꯄ꯭ꯂꯤꯠ ꯇꯧꯔꯤꯁꯦ ꯃꯁꯤ ꯁꯝꯖꯟꯅꯅꯕ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯕꯗꯨꯅꯦꯑꯩꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯁꯤꯔꯤ ꯏꯕꯣꯕꯤꯒꯤꯗꯤ ꯑꯅꯤꯃꯛꯁꯤ ꯃꯥꯗꯤ ꯏꯇꯣꯡꯗ ꯇꯣꯡꯖꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯃꯥꯒꯤꯗꯤ ꯃꯦꯗꯤꯌꯥꯒꯤꯗꯤ ꯑꯩꯈꯣꯏ ꯁꯔꯖꯟꯁꯨ ꯐꯝꯃꯤ ꯃꯦꯗꯤꯌꯥꯒꯤꯗꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯔꯣꯜ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯅꯕꯒꯤ ꯔꯣꯜꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯂꯧꯔꯤꯕ꯭ꯔꯥꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯒꯤ ꯃꯥꯒꯤ ꯗꯤꯕꯤꯖꯟꯗꯨ ꯂꯩꯅꯅꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯃꯔꯛꯇ ꯗꯤꯕꯤꯖꯟ ꯂꯩꯅꯕ ꯄꯣꯂꯤꯇꯤꯛꯁ ꯑꯃꯗꯤ ꯃꯗꯨꯒꯤ ꯊꯣꯠ ꯑꯃꯈꯛ ꯂꯩꯔꯤꯗꯣ ꯃꯁꯤꯗꯤ ꯃꯦꯗꯤꯌꯥꯅꯗꯤ ꯆꯨꯝꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯇꯝꯗꯅ ꯑꯃ ꯉꯥꯡꯕ ꯆꯤꯡꯗꯅ ꯑꯃ ꯉꯥꯡꯕ ꯍꯣꯜ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯅꯤꯀꯣ ꯑꯩꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃ ꯑꯣꯏꯔꯝꯕꯗꯤ ꯁꯤꯗ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯆꯪꯉꯀꯥꯟꯗ ꯑꯃ ꯉꯥꯡꯕ ꯆꯤꯡꯒꯤ ꯃꯅꯨꯡ ꯍꯨꯟꯕ ꯖꯒꯥ ꯑꯃꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯃ ꯉꯥꯡꯕ ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯕꯦꯅꯤꯐꯤꯠ ꯈꯔ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯒꯤ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯃꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯆꯤꯡꯗꯅ ꯑꯃ ꯉꯥꯡꯉꯨꯕ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯁꯥꯎꯅꯕꯒꯤ ꯃꯆꯥꯛ ꯃꯌꯥꯝ ꯄꯤꯔꯝꯕ ꯇꯝꯗ ꯂꯥꯛꯑꯀꯥꯟꯗꯅ ꯑꯃ ꯉꯥꯡꯕ ꯇꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯤꯡꯃꯤꯗ ꯁꯥꯎꯅꯅꯕ ꯃꯆꯥ ꯑꯃ ꯍꯦꯛ ꯄꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯣꯌꯥꯟ ꯍꯥꯏꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯂꯣꯏꯅ ꯍꯥꯏꯕꯁꯤ ꯁꯤꯗꯤ ꯌꯥꯅꯤꯡꯗꯦꯕ ꯕꯦꯁꯇꯦꯠ ꯏꯟꯇꯔꯦꯁ ꯈꯔ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯈꯔ ꯂꯩꯔꯤꯑꯕ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛꯁꯦ ꯃꯥꯅ ꯍꯥꯏꯕ ꯁꯣꯏꯕꯅꯦ ꯈꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯝ ꯄꯥꯔꯇꯤꯀꯨꯂꯔ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯈꯔꯅꯤ ꯑꯗꯨ ꯑꯩ ꯃꯗꯨꯃꯛꯁꯨ ꯍꯥꯏꯅꯤꯡꯗꯕ ꯍꯣꯜ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯗꯤ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯎꯔꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯅꯁꯨ ꯎꯔꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯁꯥꯔꯀꯜꯅꯁꯨ ꯎꯔꯤ ꯂꯣꯏꯅ ꯑꯦꯀꯥꯗꯃꯤꯁꯤꯌꯥꯟ ꯃꯌꯥꯝ ꯎꯔꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯔꯤ ꯈꯜꯂꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯔꯤ ꯂꯣꯏ ꯎꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯤꯗꯣ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯆꯤꯡꯗꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯏ ꯇꯝꯗꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯄꯜꯂꯨꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯃꯗꯨꯅ ꯄꯤꯔꯛꯄ ꯏꯝꯄꯦꯛ ꯃꯗꯨꯅ ꯄꯤꯔꯛꯄ ꯁꯥꯐꯨ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯆꯩꯅꯥꯗꯨꯅꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯔꯤꯁꯤ ꯑꯗꯨꯅꯤꯗ ꯑꯗꯨꯅ ꯁꯥꯖꯟꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯣꯕꯦꯜ ꯑꯃ ꯂꯩ ꯀꯦꯁ 22 ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯅꯠꯇꯕ ꯃꯥꯏꯊꯤꯕꯁꯨ ꯅꯠꯇꯕ ꯃꯥꯏ ꯄꯥꯛꯑꯕꯁꯨ ꯃꯥꯏꯊꯤꯕꯗꯧꯅ ꯇꯧꯕ ꯑꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯆꯠꯊꯈꯤꯅꯦꯅ ꯈꯜꯂꯦ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯦꯜꯁꯤꯡꯗꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕꯒꯤ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯆꯤꯡꯗꯅ ꯑꯃ ꯇꯝꯗ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯛꯂꯣꯟ ꯑꯅꯤ ꯂꯧꯕ ꯃꯔꯩ ꯑꯅꯤ ꯂꯣꯡꯕꯒꯤ ꯊꯕꯛꯁꯨ ꯂꯦꯞꯄ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯚꯟ ꯃꯦꯗꯤꯌꯥ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯇꯥꯛꯄꯤꯈꯤꯕ ꯀꯦꯁ 22 ꯁꯤꯆꯨꯋꯦꯁꯟꯁꯦ ꯇꯥꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯒꯗꯤ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯤꯕ
प्रॉब्लम से इराय लेना सॉल्व तौबा याबनी मरमदी फर्स्ट वर्ल्ड वॉर सेकंड वर्ल्ड वॉर वारी सानरगा लोइसनखिबो ngaktina अखोई बनि प्रजा म्यामना तुंगी लाइबक अफब लंबी म सेंगे हरगदी अखोई पुन्न सबिनो मथौ ता हाइबो फुमसे थमजरगा ngasi दमत दि मनु हुरगी थरम asi matang saida loisinबी तंजा लौजगे लोइना लोइना ngasi मनु हुनदा सरक याबिरिबा गेस अनि आनोक्तदा खोइरम लोया लाकबा एडिटर नारोल की थौदांग अमसुंग KSS सांता सेक्रेटरी मेंबर CPIM अनिबो मुकाना थगस फोंदोसरी थैंक यू लोइना लोइना नबी यंग ताबी पुनम तगी कानि नबी अथगिसे